ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕ ꯆꯃꯤꯈꯥꯏ ꯅꯥꯒꯅꯨꯀꯣ ꯉꯥ ꯍꯥꯞꯄꯗ ꯚꯥꯏ ꯁꯣꯝꯗ ꯅꯣꯡꯐꯩ ꯚꯥꯏ ꯀ꯭ꯌꯨ ꯆꯨꯡꯖꯜꯂꯣ ꯅꯤꯡꯉꯣꯜ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯃꯗꯤ ꯀ꯭ꯔꯤꯌꯨ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯊꯧꯔꯝꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯁꯥꯏꯠꯀꯤꯗꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯁꯨ ꯑꯗꯨꯝ ꯋꯥꯛ ꯇꯧꯃꯤꯟꯅꯁꯤ ꯃꯁꯤ फिल्म डायरेक्टर अखोई इताउ बंसन हां सेंबा फिल्म की रोल डायरेक्टर आप लोगों को समझे अखोई मोहेना ये तौर सपने दुगा अखोई उमाकांत ने सिस्टम ने ये फिल्म के सिस्टम में लागती दुगा विकास ना शूटिंग की रूल खरा जगह सिबत लेती है मनी को अंदर की दे अदगी रूल से शूटिंग लाथोक लाखसिन जे एनी प्रॉब्लम लेबदा अखोइदा दम हाइबिरकपा सिगी मतुंगा फ्यूचर फिल्म मयाम लेरिसि पाइनबा सेम सारिङै जिदा अदुदुना मयामना एनी प्रॉब्लम लेबदसु अखोइदा हाइबिबा मयाम या वार पा अदु अखोइदा लोइना वादे खुदोंना बाइ तारिने को बसिदा याउरिबा क्रू अदगी आर्टिस्ट लोइन इचिन नाउनी हाना खनरगा फिल्म जे हौबदगिना लोइबो माइ पाकना पांथोकने सियाइ वखनसे थमजरगा चाक लोंद ओनजलसि ꯑꯩꯁꯨ ꯋꯥ ꯉꯥꯡ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯋꯥ ꯉꯥꯡꯉꯗꯤ ꯄꯨꯈꯝ ꯀꯌꯥ ꯐꯦꯡꯉꯤꯅꯣ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯗꯥꯃꯣ ꯍꯦꯟꯅ ꯆꯥꯛ ꯊꯣꯡꯕꯤꯔꯤ ꯏꯟꯖꯥꯡ ꯍꯥꯏꯕꯅꯤ ꯗꯥꯃꯣ ꯍꯧꯖꯤꯛ ꯀꯥꯡꯒꯧꯔꯥ ꯃꯃꯥꯏ ꯆꯥꯎ ꯑꯁ खितंग जुम भाई समझ भाई क्यों चुंजल्लो मैं कैमरामैन है कैमरामैन ये तो सुना हो दे कैमरामैन है कौन कैमरामैन थिरा कने तो ये कैमरामैन ठीक है हाइजन ने कौन सा ने ठीक है इंजान हम यंग जगह भी तो दा मतang sa namay Chamikai naga ko nga pada. Pazari sini pazari. Awar ba biro. Wa kita ngambil aku yang ngasih ningol gi matang dah kau tu ye ini aku gi ngasih ningol di web series ki aku itu nih dalam pangtok pergi aku cak lihat nama, nyam sami nama saya, nyam hawi, hincang juga nyam hawi, aku ji
ꯇꯧꯒꯗꯧꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯁꯤꯁꯨ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯟꯖꯥꯡꯁꯤꯅ ꯇꯥꯛꯄꯗꯤꯀꯣ ꯂꯩꯗꯅ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯦ ꯇꯣꯡꯉꯥꯜꯂꯤꯗꯅ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯇꯧꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯕ ꯇꯣꯉꯥꯟꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯍꯥꯏꯕꯗꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩ ꯍꯥꯏꯕ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯗꯤ ꯆꯥꯔꯦ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯕꯁꯦ ꯂꯣꯏꯕ ꯉꯥꯏꯕ ꯉꯝꯗ ꯊꯨꯝ ꯌꯦꯟꯕ ꯅꯨꯄꯥꯅꯤꯁꯦ